ꯀꯩꯅꯥ ꯑꯗꯨ ꯅꯣꯡꯃꯇ ꯀꯥꯏꯗꯅ ꯒꯧꯔꯤ ꯆꯠꯄ ꯇꯣꯛꯇꯦ꯫ ꯅꯨꯡꯇꯤꯒꯤ ꯑꯁꯨꯝ ꯆꯠꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯈꯜꯂꯤ, ꯀꯗꯥꯏꯗꯒꯤ ꯄꯥꯈꯪꯅꯣ ꯏꯇꯠ ꯇꯠꯇꯅ ꯒꯧꯔꯤ ꯌꯥꯎꯔꯤꯕꯁꯤꯕꯨ? ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯍꯥꯁꯣꯏ, ꯅꯪꯕꯨ ꯀꯔꯤ ꯂꯝꯗ ꯂꯩꯕꯒꯦ? ꯅꯨꯡꯇꯤꯒꯤ ꯒꯧꯔꯤ ꯂꯥꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯕꯥꯅꯤ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯦ꯫ ꯅꯨꯄꯥ ꯁꯥꯔꯤꯕ ꯃꯧ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯌꯨꯕ꯭ꯔꯥꯖ, ꯑꯗꯨꯝꯅ ꯇꯥꯛꯄꯤꯒꯅꯨ꯫ ꯏꯇꯤꯛ ꯅꯠꯇꯦ, ꯑꯩꯗꯤ ꯃꯤꯆꯝꯅꯤ, ꯑꯗꯨꯅ ꯀꯤꯖꯩ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯒꯤꯗꯃꯛ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯕ ꯇꯧꯕꯤꯒꯅꯨ꯫ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯒ ꯂꯣꯏꯔꯦ, ꯃꯗꯨꯒꯤ ꯗꯣꯁ ꯂꯩꯇꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯁꯥꯟꯅꯁꯤ ꯍꯥꯏꯕꯗꯨ ꯌꯥꯅꯔꯦ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯌꯦꯡꯗꯤ ꯏꯇꯥꯎꯒ ꯑꯩꯒ ꯂꯣꯏꯅꯅ ꯑꯌꯨꯛ ꯀꯣꯏꯊꯣꯛꯎꯁꯤ꯫ ꯅꯨꯄꯥ ꯁꯥꯔꯤꯕ ꯑꯗꯨꯅ ꯐꯔꯦ, ꯑꯩ ꯇꯨꯡ ꯏꯟꯖꯒꯦ ꯍꯥꯏꯗꯨꯅ ꯌꯥꯈ꯭ꯔꯦ꯫ ꯀꯩꯅꯥ ꯑꯗꯨ ꯌꯨꯝ ꯌꯧꯔꯛꯇꯨꯅ ꯗꯥꯁ ꯑꯍꯟ ꯑꯗꯨꯗ ꯄꯥꯎ ꯇꯝꯂꯔꯦ꯫ ꯑꯍꯟ ꯑꯗꯨꯅ, ꯐꯔꯦ ꯏꯕꯦꯝꯃ, ꯏꯄꯨꯅ ꯃꯗꯨ ꯊꯣꯛꯅꯕ ꯁꯤꯟꯕꯅꯤ꯫ ꯏꯄꯨꯅ ꯄꯣꯠ ꯄꯨꯅꯕ ꯌꯣꯡꯒꯦ, ꯍꯌꯦꯡ ꯄꯣꯊꯥꯕꯗ ꯆꯥꯅꯕ꯫ ꯑꯍꯟ ꯑꯗꯨꯅ ꯅꯝꯕꯣ ꯃꯆꯥ ꯑꯃ ꯁꯦꯝꯂꯒ ꯀ꯭ꯋꯥ ꯍꯩ ꯍꯥꯞꯇꯨꯅ ꯊꯝꯈ꯭ꯔꯦ꯫ ꯑꯗꯨꯒ ꯀꯩꯅꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ, ꯍꯌꯦꯡ ꯄꯣꯊꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯩ ꯆꯥꯅꯤꯡꯂꯦ ꯍꯥꯏꯕꯗ ꯅꯪꯅ ꯄꯨꯊꯣꯛꯇꯨꯅ ꯄꯤꯌꯨ꯫ ꯀ꯭ꯋꯥꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯄꯨꯊꯣꯛꯇꯨꯅ ꯄꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯍꯌꯦꯡ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥꯒ ꯆꯠꯄ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯌꯥꯔꯕꯗꯤ ꯍꯛꯆꯥꯡꯗ ꯏ ꯊꯣꯛꯄꯒꯤ ꯈꯨꯗꯝ ꯑꯃꯠꯇ ꯄꯨꯔꯛꯎ꯫ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯀꯩꯅꯥ ꯑꯗꯨꯗ ꯃꯦꯜꯂꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯀꯩꯅꯥ ꯑꯗꯨꯁꯨ ꯅꯨꯄꯥꯒꯤ ꯐꯤꯖꯦꯠ ꯁꯦꯠꯇꯨꯅ ꯄꯣꯠꯌꯣꯝ ꯑꯗꯨ ꯄꯨꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯁꯒꯣꯜ ꯇꯣꯡꯅꯕ ꯄꯨꯊꯣꯂꯛꯂꯦ꯫ ꯁꯒꯣꯜ ꯑꯗꯨꯗ ꯇꯣꯡꯂꯒ ꯆꯠꯄ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯅ ꯑꯃꯨꯛ ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯂꯣ, ꯑꯩꯅ ꯑꯃꯨꯛ ꯈꯣꯡꯅ ꯆꯠꯀꯦ, ꯏꯇꯥꯎ ꯋꯥꯔꯝꯂꯒꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯅꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯈꯣꯡꯅ ꯑꯁꯨꯝ ꯊꯧꯒꯟ ꯏꯟꯖꯒꯦ, ꯀꯔꯤ ꯑꯃꯠꯇ ꯋꯥꯗꯦ, ꯑꯗꯨꯝ ꯇꯣꯡꯕꯤꯌꯨ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯋꯥꯔꯗꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯄꯣꯊꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯍꯩ ꯑꯃꯠꯇꯒ ꯆꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯏꯇꯥꯎ꯫ ꯀꯩꯅꯥ ꯑꯗꯨꯅ ꯑꯩꯒꯤ ꯈꯥꯎ ꯑꯁꯤꯗ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯨꯄꯥ ꯁꯥꯔꯤꯕ ꯀꯩꯅꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯄꯥꯏꯕ ꯑꯁꯤꯕꯨ ꯍꯥꯕꯤꯒꯗ꯭ꯔꯥ? ꯃꯇꯤꯛꯇꯤ ꯆꯥꯗ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯈꯨꯝꯂꯛꯏ, ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ? ꯑꯣꯟꯊꯣꯛꯄ ꯋꯥꯅꯤ꯫ ꯏꯇꯥꯎꯅ ꯑꯃ, ꯑꯩꯅ ꯑꯃ ꯅꯠꯇꯦ, ꯆꯞ ꯃꯥꯟꯅꯕꯅꯤ꯫ ꯀꯔꯤꯒꯤ ꯍꯪꯒꯣꯏꯕ ꯂꯩꯒꯗꯒꯦ? ꯄꯤꯌꯨ ꯆꯥꯒꯦ꯫ ꯀꯩꯅꯥ ꯑꯗꯨꯅ ꯍꯩ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯤꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯩ ꯑꯗꯨ ꯆꯥꯔꯒ ꯍꯥꯏꯔꯛꯏ, ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ ꯏꯇꯥꯎꯒꯤ ꯍꯩꯁꯤꯗꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ, ꯍꯧꯖꯤꯛ ꯀ꯭ꯋꯥ ꯑꯃꯠꯇꯒ ꯆꯥꯔꯕꯗꯤ ꯄꯦꯟꯒꯅꯤꯗ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯅꯥ ꯑꯗꯨꯅ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯂꯒ ꯑꯃꯨꯛ ꯄꯤꯗꯨꯅ ꯆꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯏꯔꯛꯏ, ꯏꯁꯤꯡ ꯈꯧꯔꯥꯡꯈ꯭ꯔꯦꯗ, ꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯝꯒꯗꯕ? ꯑꯅꯛꯄ ꯃꯐꯝꯗ ꯂꯩꯕꯁꯨ ꯎꯗꯦ꯫ ꯀꯩꯅꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯑꯩꯅ ꯊꯤꯔꯨꯗꯨꯅ ꯄꯨꯔꯛꯄ ꯌꯥꯒꯗ꯭ꯔꯥ? ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯕꯛꯇꯨꯝ ꯐꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯀꯩꯅꯥ ꯑꯗꯨ ꯏꯁꯤꯡ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯃ ꯊꯦꯡꯅꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯀꯩꯅꯥ ꯑꯗꯨꯅ ꯀꯨꯝꯊꯔꯛꯄꯗ ꯊꯣꯡꯒ꯭ꯔꯥ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯆꯩ ꯑꯃ ꯂꯩꯔꯝꯗꯨꯅ ꯃꯈꯣꯡ ꯈꯨꯌꯥꯗ ꯊꯤꯡꯒꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯏꯅ ꯉꯥꯡꯁꯪ ꯉꯥꯡꯅ ꯆꯦꯟꯊꯗꯨꯅ ꯀꯩꯅꯥ ꯑꯗꯨ ꯅꯤꯡꯊꯧ ꯃꯆꯥꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯃꯗꯨ ꯎꯔꯗꯨꯅ ꯍꯪꯂꯛꯏ,
ꯀꯔꯤꯅꯣ ꯏꯇꯥꯎꯅ ꯇꯧꯕꯤꯔꯤꯕꯗꯣ? ꯑꯣꯟꯊꯣꯛꯅ ꯅꯥꯔꯅꯤ, ꯀꯗꯥꯏꯗ ꯀꯝꯗꯧꯅ ꯁꯣꯛꯎꯔꯤꯕ? ꯀꯩꯅꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯊꯕ ꯑꯗꯨꯗ ꯑꯇꯣꯞꯄ ꯋꯥꯆꯦꯠ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯍꯦꯛ ꯇꯨꯁꯤꯟꯗꯨꯅ ꯁꯣꯛꯄꯅꯤ꯫ ꯀꯩꯅꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯁꯤꯡꯗꯤ ꯄꯨꯔꯛꯇ꯭ꯔꯦ, ꯍꯪꯒꯣꯏꯒꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯏꯁꯤꯡꯗꯤ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯌꯥꯔꯦ, ꯈꯣꯡ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯥꯔꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜ ꯑꯗꯨꯗꯒꯤ ꯃꯆꯦꯠ ꯑꯃ ꯁꯦꯠꯂꯒ ꯀꯩꯅꯥ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯨꯟꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯅ ꯆꯠꯄꯗ ꯌꯥꯝꯅ ꯋꯥꯔꯅꯤ, ꯁꯒꯣꯜ ꯑꯁꯤ ꯇꯣꯡꯂꯒ ꯆꯠꯄꯤꯔꯣ꯫ ꯃꯗꯨꯗ ꯀꯩꯅꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩ ꯈꯣꯡꯅ ꯑꯗꯨꯝ ꯆꯠꯄ ꯉꯝꯒꯅꯤ, ꯋꯥꯕꯤꯒꯅꯨ, ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯗꯨꯝ ꯇꯣꯡꯕꯤꯌꯨ, ꯑꯩꯅ ꯑꯁꯨꯝ ꯊꯧꯒꯟ ꯏꯟꯖꯒꯦ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯐꯔꯦ, ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯦ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯦ, ꯏꯇꯥꯎꯁꯨ ꯂꯦꯡꯁꯤꯜꯂꯣ, ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯩꯅꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯩꯅꯥꯅ ꯃꯥꯒꯤ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯗꯥꯁ ꯑꯍꯟ ꯑꯗꯨꯒ ꯎꯅꯔꯦ꯫ ꯗꯥꯁ ꯑꯍꯟ ꯑꯗꯨꯅ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯀꯔꯤ ꯇꯧꯔꯦ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯔꯦ꯫ ꯑꯗꯨꯗ ꯀꯩꯅꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯄꯨ, ꯈꯣꯡ ꯑꯁꯤ ꯁꯣꯛꯂꯦ, ꯑꯗꯨꯅ ꯌꯥꯝꯅ ꯅꯥꯔꯦ꯫ ꯃꯄꯨ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ ꯏꯕꯦꯝꯃ, ꯅꯥꯁꯅꯨ, ꯊꯕꯛ ꯃꯥꯡꯒꯣꯟ ꯑꯣꯏꯔꯒꯅꯤ, ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ, ꯍꯣꯔꯦꯟ ꯁꯟꯙ꯭ꯌꯥꯗ ꯅꯤꯡꯊꯧ ꯃꯆꯥ ꯀꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯂꯣꯏꯅ ꯅꯪꯒꯤ ꯅꯄꯣꯠ ꯌꯣꯝꯗꯨꯅ ꯊꯝꯃꯨ, ꯑꯩꯅ ꯍꯥꯏꯕ ꯑꯁꯤ ꯅꯈꯣꯏ ꯌꯥꯒꯗꯕꯅꯤ, ꯁꯟꯙ꯭ꯌꯥ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯍꯟ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯀꯅꯥꯅꯣ ꯅꯈꯣꯏ ꯑꯃ ꯆꯠꯇꯨꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯉꯥꯏꯍꯥꯛꯇ ꯂꯥꯛꯇꯕ ꯌꯥꯗꯦ, ꯏꯕꯦꯝꯃꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯨ꯫ ꯁꯟꯙ꯭ꯌꯥ ꯃꯇꯝ ꯌꯧꯔꯛꯄꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯀꯧꯕ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯪꯂꯛꯏ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯃꯆꯥ ꯏꯕꯨꯡꯉꯣ ꯀꯧꯕ ꯂꯥꯛꯆꯕꯅꯤ, ꯏꯕꯦꯝꯃꯗꯣ ꯃꯁꯥ ꯌꯥꯝꯅ ꯉꯝꯗ꯭ꯔꯦ, ꯍꯣꯔꯦꯟ ꯉꯥꯏꯍꯥꯛꯇ ꯂꯦꯡꯕꯤꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯐꯔꯦ, ꯑꯩ ꯂꯥꯛꯂꯒꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯒ ꯊꯥꯡꯃꯩ ꯃꯨꯊꯠꯂꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯖꯒꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯂꯥꯛꯂꯒ ꯁꯨꯃꯥꯡ ꯃꯇꯣꯟ ꯍꯦꯛ ꯌꯧꯕꯒ ꯈꯧꯗꯦꯝꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯁꯛꯊꯤꯕꯤꯒꯤ ꯀꯥꯡꯕꯨ ꯊꯥꯡꯃꯩ ꯃꯨꯊꯠꯂꯨ, ꯑꯩ ꯆꯪꯂꯛꯀꯦ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯡꯃꯩ ꯐꯨꯠ ꯍꯦꯛ ꯃꯨꯊꯠꯂꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ꯫ ꯀꯩꯅꯥ ꯑꯗꯨꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯍꯥꯟꯅ ꯂꯩꯈ꯭ꯔꯦ꯫ ꯀꯩꯅꯥꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯃꯌꯥꯝꯅ ꯈꯨꯝꯃꯤ, ꯃꯆꯥ ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃꯗꯤ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯒ ꯀꯗꯥꯏꯗ ꯅꯥꯔꯤꯕ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯀꯩꯅꯥ ꯑꯗꯨꯅ ꯃꯈꯣꯡ ꯇꯤꯡꯊꯣꯛꯂꯒ ꯑꯁꯤꯗꯅꯤ ꯍꯥꯏꯅ ꯇꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯈꯨꯠꯅ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗ ꯊꯦꯡꯅꯔꯦ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯚꯥꯞ ꯇꯥꯔꯛꯂꯦ, ꯃꯁꯤꯗꯤ ꯉꯁꯥꯏ ꯑꯩꯅ ꯄꯨꯟꯕ ꯀꯤꯁꯤꯅꯤ ꯈꯪꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯊꯥꯡꯃꯩ ꯑꯃꯨꯛꯇ ꯊꯥꯡꯒꯠꯄꯤꯌꯨ ꯍꯥꯏꯅ ꯍꯟꯅ ꯍꯟꯅ ꯍꯥꯏꯕꯗ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯊꯥꯡꯒꯠꯂꯛꯇ꯭ꯔꯦ꯫ ꯗꯥꯁ ꯑꯍꯟ ꯑꯗꯨꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯊꯥꯡꯃꯩ ꯃꯨꯊꯠꯂꯨ ꯍꯥꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯥꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯈꯣꯏ ꯄꯣꯠ ꯂꯣꯏꯅ ꯊꯣꯡꯒꯠꯂꯣ꯫ ꯏꯕꯦꯝꯃ, ꯆꯠꯄ ꯉꯝꯒꯗ꯭ꯔꯥ? ꯏꯄꯨ ꯄꯣꯒꯦ, ꯍꯧꯒꯠꯂꯣ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯤꯗ ꯅꯣꯡꯃꯇꯁꯨ ꯂꯥꯛꯎ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ꯫ ꯏꯕꯦꯝꯃ, ꯏꯄꯨ ꯄꯣꯒꯦ,
ꯅꯈꯣꯏ ꯂꯣꯏꯅ ꯆꯠꯀꯗꯕꯅꯤ, ꯂꯩꯍꯧꯕ ꯑꯃꯠꯇ ꯌꯥꯗꯦ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯑꯍꯟ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯄꯨ, ꯁꯥꯎꯕꯤꯈꯤꯒꯅꯨ, ꯆꯨꯝꯃꯤ, ꯏꯄꯨꯅ ꯁꯥꯎꯕꯤꯔꯤꯕꯗꯣ, ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇ ꯉꯥꯏꯕꯤꯈꯣ꯫ ꯑꯩ ꯄꯣꯠ ꯑꯃꯠꯇ ꯂꯧꯔꯨꯈꯤꯒꯦ, ꯑꯩ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯉꯥꯏꯕꯤꯔꯝꯈꯣ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕ ꯃꯈꯣꯏ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯍꯥꯟꯒꯤ ꯑꯌꯦꯛꯄ ꯐꯣꯇꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯃꯌꯥꯝꯗ ꯑꯃꯨꯛ ꯌꯦꯡꯍꯜꯂꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯌꯦꯡꯂꯒ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ ꯍꯥꯏꯔꯛꯏ꯫ ꯈꯔꯅ ꯌꯦꯡꯂꯒ ꯅꯣꯛꯂꯛꯏ, ꯈꯔꯅ ꯁꯥꯎꯏ, ꯑꯁꯨꯝ ꯇꯧꯅ ꯌꯦꯡꯅꯩ꯫ ꯔꯥꯖ ꯀꯩꯅꯥ ꯑꯗꯨꯅ ꯑꯃꯨꯛ ꯌꯦꯡꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯃꯁꯤꯕꯨ ꯑꯩꯒꯤ ꯁꯛꯅꯤ ꯍꯥꯏꯗꯨꯅ ꯌꯦꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯍꯩꯈ꯭ꯔꯦꯗ꯫ ꯀꯩꯅꯥ ꯑꯗꯨꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯃꯁꯤ ꯀꯅꯥꯅ ꯌꯦꯛꯄꯅꯣ? ꯑꯗꯨꯒ ꯈꯣꯡꯄꯥꯛꯅ ꯅꯩꯊꯠꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯍꯥꯏꯔꯛꯏ, ꯑꯌꯦꯛꯄ ꯐꯣꯇꯣ ꯑꯁꯤ ꯑꯩꯒꯤ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯄꯣꯔꯛꯇꯨꯅ ꯄꯤꯕꯅꯤ꯫ ꯑꯁꯤ ꯎꯕꯗꯒꯤ ꯑꯩꯅ ꯆꯪꯗꯕꯅꯤ꯫ ꯃꯌꯥꯝꯅ ꯁꯥꯎꯕꯗꯨ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯩꯉꯣꯟꯗ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯃꯈꯣꯏꯁꯨ ꯁꯥꯎꯔꯝꯕ ꯑꯗꯨ ꯐꯔꯦ꯫ ꯑꯩꯈꯣꯏꯅ ꯃꯅꯨꯡꯗ ꯈꯪꯗꯗꯨꯅ ꯇꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅ ꯑꯩꯁꯨ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯆꯔꯣꯏ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯣ ꯄꯨꯗꯨꯅ ꯂꯥꯛꯂꯒ ꯋꯥ ꯍꯪꯂꯝꯃꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯏꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥ, ꯑꯩꯅ ꯂꯥꯟꯕꯅꯤ꯫ ꯏꯇꯥꯎꯒꯤ ꯃꯐꯝꯗ ꯄꯨꯛ ꯐꯠꯇꯕ ꯍꯥꯏꯕꯁꯤ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯝꯗ꯭ꯔꯦ꯫ ꯃꯤꯒꯤ ꯃꯄꯣꯠ ꯄꯥꯝꯕꯗꯒꯤ ꯏꯀꯥꯏꯕ, ꯊꯋꯥꯏ ꯃꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯅ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯏꯇꯥꯎꯅ ꯃꯇꯝ ꯈꯔ ꯏꯀꯥꯏꯕ ꯄꯤꯕ ꯑꯃꯁꯨꯡ ꯄꯨꯛ ꯐꯠꯇꯕꯗꯒꯤ ꯏꯇꯥꯎꯁꯨ ꯗꯟꯗꯤ ꯐꯪꯕ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯗꯟꯗꯤ ꯄꯤꯈ꯭ꯔꯦ꯫ ꯑꯩꯅ ꯇꯧꯕꯅ ꯑꯩꯅ ꯐꯪꯕꯅꯤ, ꯏꯇꯥꯎꯅ ꯇꯧꯕꯅ ꯏꯇꯥꯎꯅ ꯐꯪꯕ ꯇꯥꯕꯅꯤ꯫ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯗꯨ ꯏꯀꯥꯏꯕꯒ ꯂꯣꯏꯅꯅ ꯗꯟꯗꯤ ꯐꯪꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯃꯆꯥ ꯑꯗꯨꯒ ꯀꯩꯅꯥ ꯑꯗꯨꯒ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯆꯥꯟꯅ ꯇꯤꯟꯅꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯈꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫